la nang ja pam lam oizare ne hoi ising chawbagi hai ma macha la 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 in khalo na nong ba ayo ma ayo ayo ma ya macha amda nang si 사랑이 시디 맞자 종이 좀 받기라간 이싱 자wo khudingi aise video de dum nambane ngasi su namme do sum matek ama khatang sum namaga memory oina ba thagat hobane ado joro su ising yam pambagi joro gi clip su khara hena yawe sila hanu wadi da khaptana ga lai la sala sidana Jenny, ising sungai hay na daw huy na sin. Nini, matha sai jindi. Jenny sa chiyo na nawa. Matha sa lai ba ne. As nang ije privacy hapa jena udre number. Tu. Cây kìa. Rồi rồi, mama có thằng nào chưa? Mất chá. Rồi. Vishwakarmagi oina aisi ma'am se khuramdoine hojik sigaise phajana sengdoga thamme aduga khuramani. Hello everyone. Hojik se khoi mai lakte nong chugi bidagi edu mai lakhidreba khoi mai am nungaite haida khoi transformer do khara name na haiba adugi mai muthatkre mai lakte aduna ai hojik library da chatlaga phone ju battery charge tawsalurani ising yam thina chawre phone charge tawsalurani tablet ke kala charge tawsalurani Hoi. Ana ising su chawbire to oga hojik charawan doine sisina khoi ba chak chana chatlu bai nga purakpa ising pura chawre sisina khoi bai manabana nga thilakoi doiba ai soi ki boi sorry I'm so sorry sina use loya kanda natra Jenny ai cái nó babina chau bri ngi babina chau dore si babina si na ham mang cái thân bane si thal la ba di chau bi rani mo yam chau oh my sorry ising su chawbani na akhoigi nga kai ka jamna hong hong na thadokpudo adumain oi adu khoi bana nga khaise hong na lawre na lawraga lae adu nungdangi dinner ke ka semba khotpagi nga taw khotpa su tawrani nga aduna nga gi oigre sigisina nungdangi dum bimbap kumba sum khara khara semaga chaeba adugi bimbap semba khotpa tawba aduga hayeng dinner do ka tawbagi simba kumin ta hobane Sina joroga jeniga gi mabani se jorodo thawgumba kya pizadeba aduna sumai dum phutlaga pire aduga jeni su masa yam kanna strong oide ma do khara khara nabagumba oibagi sumaina phutlaga oina pizare
Hi, Power Rangers. Macha. Nini. 이제는 사들어. 응. 너무도 미리로. 시디 투는 싸게. 고고는 시디는. 괜찮아. 너 짜는 거 하루 그러세요. 타러 간다. ngasi di sing chawe ngasi yam hena chawkhale si sina ngarang first january se chawkhalak phodo adugi clip ne ba khoi ngarang da ha ba tho gi gi ne ba ado adum chawe hai da re adum khongna ji kan ji sing bang chawe sing bang chawe mamang da so dum namme video ado thagatte handak ti sing chawe se handak chi gi sin aroi bu so res no ado le ne so video se namma thagata bi le di so